Manipurda sahi kyagi mamangdagi lalhubasingna satharakpa thabak thorom kyana lamdam asigi senmilon khak natana saukhat khongthangda thinthabani haina Manipurgi Governor Dr. NAJMA HEPTULLA maral sikre. Amit Shahna Manipurda CAB na sokaloi haina thajaba piraklabasu bill asi pass tawdunaba khongjang sangsingani haina CPI gi M Joykumar Luwangna haikre. Manipurda hanadagi sangsilaktuna lairiba foreigner amadi mitof lak kaya lairingai marak asida CAB pass tawraklabadi Manipur asi awaba kayana thalagani haina CPI gi State Secretary L SOTINKUMAR na fongdokre. Special Judge POCSO IMPHAL East MAIBAM Manoj Kumar na ngasi POCSO Act ki Section 6 ki makhada MD Basir Ahmad pu sahi nauribi nupi macha amabo kumsa lising ani tara mari gi June tarada ijet manghan ki bagal mari lainana convict pikre. Community Health Officer Health and Wellness Center awang wabagaida nurse oina lairibi Singmairong dagi MAIBAM RANITA DEVI da National FLORENCE NIGHTINGLE Nurse Award 2019 piduna ikai khumnakre. NSCN-IM gi DIMAPUR Town Commander ni haiba miyui amagi mayum ngarang Nagaland Police yauna security forcing na thong lonsin bagal loinana sil tawkre. Stop soil erosion safe future haiba hiramda ngasi ICAR Research Complex for Northeastern Region Manipur Center IMPHAL gi auditorium da World Soil Day gi palan thoram pangthokre. Nabat Manipur gi mieng makhada Manipur Adventure and Mountain Bikers Association na ngaklo piduna the Green Foundation amadi Farmers Club kainong na sinduna World Soil Day 2019 ga mari lainana cycle rally ama kangnadagi lamthakre. LAMJINGBA Group na sinduna ngasi Classic Hotel da First Annual Women Employee Meet 2019 gi thoram pangthokre. Ngasi ayuk haubam marak kangjam laikai da leiba advocate ibosoge mayum mafam khangdana haurakpa maina chakre laikai miyam amadi Manipur Fire Service ki kangbuna mai kanbagi thabak chathaki. UNC na sinduna Naga Taba Singh District Marida rally chatnaba amadi akhannaba assembly gi mifam da Naga gi MLA Singh Saruk Yadanaba waref lokre. Advocate Rosemary Laisang Themna tha asiki anida laikhidabada Manipur gi Chief Minister N Birena awaba fongdok pagal loinana laikhidrabagi imung manunggi awabada saruk yari harakli. Union Minister of State in charge for Tourism and Culture PRAHLAD Singh PATEL na Kohima gi Kisama village da chathariba Hornbill Festival da ngarang saruk yakre Center Government na Naga culture amadi tradition sakhanaba honabada mateng pangani haikre. IMPHAL More Lambi Paringi Khudeng Thabi da laiba Assam Rifles ki Kangbuna sweep car amada puduna lakpa WY tablet lising nimfuga konana miyoi ama fagat pangamkre. NAF NCB Forest Department amadi SDO Senapati gi apunba kangbuna Senapati District ki Tafau Kuki Khul amadi Tafau Naga Khul gi lam ekra cham rom da tharamba popi pambi sing yanthatuna manghankre. CAB gi mayokta Assam da laiba organization kayana Assam gi DISPUR last gate ta ngasi khongjang sangsinkhre miyam na CAB chatnaba yaroi haiba kholaw kyasu laukhi. Assam Police ki kangbuna ngarang Upper Assam gi DIBRUGARH District tagi san huran ba miyoi ani huranduna puramba san mariga car amaga konana fagat pangamkre. High New Trap National Liberation Council ICAR na lainga kasantigi wari sanaba piref lorakpada Hills that People Democratic Party SPDC na taram okpaga loinana nungaiba fongdokre. All Assam Student Union ASSU na ngarang CAB gi mayokta New Delhi gi Assam House mamangda CAB gi dummy copy mai thaduna khongjang sangsinkhre. Tha sigi taruk tagi mapan fawba Asian Track and Turf Federation ATTF na sinduna Thailand gi Phuket pangthokadaba International Veteran Football Championship ta Bharat ki mahut sinduna saruk yagadaba footballer tarama thoina saba Manipur gi team ngasi nungthil IMPHAL thadokre. Manipur Veteran Cricket Association na sinduna taratare Shuba Veteran Cricket Tournament ngasi Langthabal Public Ground da hogdokre team nipa na saruk yariba tournament asi numit taramari ni chupna chathagani hairi.